ngasi roadside vendors welfare association Khwairaman Kaitel Imphal Manipur ni senduna marfu ni thoirak suba nupi laning sing thoram temporary market ta pangthokre thoram maduda association gi president Khetri Tama Devi na luchingduna nupi landa luchingbirambi layokkrabi ima singda hailai katuna ikai khumna botkre ngasi gi thoram asida Jomi Vela yangang pokpi laimakhong bongte chiru amade minority muslim gi vendors gi luchingbi singsu sarukya ke Vendors Welfare Association Khwairaman Kaitel ge adugumba association asina ing chong lising ma chamapan kuntra ga mapan de matam madugi nupi singi iho ngasigi ne nupi lan aina khangnariba sigumba numit ase mafam asida ikoina dai khidraba nupi lan da lusing biramba aduga nupi lan gi iho adu da saruk yam biramba adugumba ima singa do madugo ikai kumna bu utpo waina aikoina mafam asida hai lai kattana adugumba ima singa dugi mafam dai koi ikai kumna bu uchamage adugumba tawram ma